Manipurda PR lengak lain santi hanjile haiduna Manipurgi torbung kangbai amadi thongakjo lamdamasi gi IDP singna masa masagi bayumda hanjahalaba matungda amuka ngarang December gi tang 13 ing 2025 da mokoy lamdam aduda bom narco terrorist na bom to thadobagi thoda thoro asi akhoi ta sene ajanikte masira government akando mige amasang biu amadi akhoi gomba thatra class 9 11 12 tamgada thagada thatra sinda makhoi larik tamjaningasu tamba khangdabagi si awaba si government na khangdaba nisingjari amadi makhoi gi damakta akhoi school gi maikai da gisu thatra singi damakta full support leijari haina thamjari. So regarding the issue of December 16 in Manipur, I would like to appeal to the state government to bring normalcy and peace as soon as possible. Habadi ngarang akogi December 16 da thoki ba togdo Maheiroi sing da akai ba piba habadi Maheiroi sing paikha tha gadal ba madu oina IDP sing Maheiroi sing mafam da bom na chingba nongmai na chingba caption dona yakai tingai ba piba habasi Maheiroi kunai sibu ushita bani amasung Maheiroi kunai gi yupam asibu tukai na bona bani aduna ngarang thoki ba togdo gado atuki mating yanjanik de Maheiroi exam tha gadal Maheiroi sing mafam da akai ba pibani aduna atuba matam da ngarang gi togdo sibu miyeng changmin na ba government da IDP sing na masa gi mayong da hanat na Buki narco terrorist sing na bom amadi nawai kausilakpa. Buki narco terrorist sing ko PR lenga na khunat na bandi. Nawai kapa bom ka na khunat na. IDP sing na masama gi mayong da hanat na Buki narco terrorist sing na bom amadi nawai kausilakpa. Buki narco terrorist sing ko PR lenga na khunat na bandi. Maheiroi sing ekta pada 3 orang kita mana?